ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯩꯁꯥꯜ ꯈꯨꯂꯥꯛꯄ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯤꯗꯨꯅ ꯂꯩꯔꯦ ꯈꯜꯂꯨꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯈꯨꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯤ ꯂꯥꯟꯃꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯐꯤꯕꯝ ꯁꯦꯝꯂꯝꯕꯗꯒꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯇꯦꯟ ꯇꯥꯁꯤꯡ ꯑꯗꯣ ꯁꯠꯇꯣꯛꯇꯨꯅ ꯌꯥꯟꯊꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯨꯗ ꯍꯧꯖꯤꯛ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯃꯈꯣꯏꯅ ꯌꯥꯟꯊꯔꯤꯕ ꯊꯥꯡ ꯇꯥ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯃꯠꯇ ꯃꯈꯣꯏꯗ ꯄꯥꯟꯗ꯭ꯔꯤꯉꯩ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯈꯨꯂꯥꯛꯄꯅ ꯍꯩ ꯆꯦꯛꯁꯤꯜꯂꯨ, ꯃꯈꯣꯏꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ, ꯑꯁꯤꯒꯨꯝꯂꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯅꯪꯒꯟꯒ ꯉꯥꯊꯅꯔꯗꯨꯅ ꯍꯥꯏꯕꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯇꯨꯡꯗ ꯂꯥꯛꯄꯁꯨ ꯎꯅꯕ ꯃꯥꯡꯗ ꯂꯥꯛꯄꯁꯨ ꯎꯅꯅꯕ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯃꯥꯏꯁꯤꯡ ꯑꯗꯣ ꯊꯥ kaya ꯅꯨꯃꯤꯠ kaya इसिंग मनुंग उपसल्लुरगा लेरुरबा पत्था पुमथरबा ममाइगुमना लोइनमक मचेत किन्थरी। अयुक अंगनबासिदा उरिबा सतम मसिबु मंगला ताइबंगला हाइदुना लेपना वाखल खनरी। खुलाकपगी खोंगबी लामी मयाम अदो मसिगी मतुंग हौजिक इसिंग मनुंगदा उपतुन लेरमसिंग अदो लोइनम हौगतनरक्लगा खुलाकपगी माइकई तमना चबुंग चेंसलक्ली। मतम मरुदा खुलाकपा मति महाकी मचा मनाइसिंग अदुना मखोइना पाइबा खुलाइसिंग अदुना यान्थरकपदा हौजिक मखोइगी माइकई तमना चेंसलक्लिबसिंग अदो मतत तक्तुना इसिंगी इरोनुंगदा चबुक लोइनमक तासंदुना लुक्खरि। मदुगी मतुंग इसिंगी इरोनुंगदो इगुमना ngsakhanglamबदो तपना लुथखिदुना तरुबा लाइजी इसिंगुमना इंख्रि। मदु उबदा खुलाकपना करिनो तौरिबसिबो हौजिकता अकीब सतम अमगुमना चेंसिलक्लंबा मयाम अदु करिसु लेरमदबा अमगुम इसिंगी इरोनुंगदा लुक्खरि। मसी पुनमक अखोइगी आमाइबी इबु इमा आमाइबी अदुदा तमलुदबा याररोइ। अदुना लैरिबा इचाइ नाइसा हौजिकता अखोइसु तंपाकता कुमलसि। चिंगी चिंथक असदा सुम लैबसे खुदोंथिबना पिक थनगदौरि। हौजिकती लाइजी सिंगसु लुरबनिना अखोइ कुमलसि। चिंग असे करंबा मखलगी चिंगनो हाइबा अखोइ हानादगी हौना खंगनरबा ngaktani। मरम अदुना अखोइ कुमननबा तौरसि। मतम अदुदा खुलाकपगी वा अदु ताबदा मचा मनाइ अमना इपा खुलाकपा हौजिक लाक्लिबसिंग अदु इचम चंबा अमता मानदे खलदुना मुक्ता येंबियु। अखोइना लेरिबा पुखरी असिगी मपानदा चाउरबा उ kaya हौरि। उ असिगी उना वना मयाम अमसु पुखरी असिदा तासिल्लरिबनि। पुखरी असिगी इसिंग असे अचुकी मतिक लुरिबनि। मदम असिदा इसिंगी इमाई असिदा उपसिंदुना ताउरगा लेरमबसिंग अदुना इसिंगी इमाई मथक्ता चेलखरिबदु इसिंग असि थेनबगी नति मखोइगी मसादा करिनो हाइफम खंगदबा शक्ति अमा याउरि। मखोइसिंग अदो अमुक ताउखलखिबसु यारि। कनाना कमदौना मखोइबु योक्तुना थमलिबनो हाइबदु इपा खुलाकपना अमुक्तंग थिदोकपिननबा तौसि। वफम अदु ताबदु खुलाकपना नंग हाइरिबदु चुमि। कनागुम्बा अमना मखोइबु योक्तुना थंबा माले। फरे अमबु ओइरि अमाइबीदुगी मनाक्ता चलगा करी कमदौरिबनो हाइबदो कुपना हंगदुरसि। असुमना हाइनरदुना खुलाकपा अमदि महाकी मचा मनाइसिंग अदो चिंगी चिंखोंगलोमदा मखोइगी खुल्लोमदा अमुक कुमलक्ली। मतौ असुमना खुलाकपा अमदि महाकी मचा मनाइसिंग अदुगा लोइनना कुमलक्पदुदा खुंजासिंगसु यामना हराउनरी। मदुगी मतुंग आमाइबी अदुना चंसिलक्तुना करी करम तौरे हाइदुना हंगलई। मतम अदुदा खुलाकपना ओइरमलिबा अमदि तहौरिबसिंग अदो लोइनमक वारी लीदुना तमली। वाफम अदु ताबदा आमाइबी अदुना खुल लेकाई असिदा अखोइगी मायोक्ता लैबा यामना करा हेन्ना करिगुम्बा थबक अमा तौनिंगबा मसादा नापलना योंबा मियोय अमा लैरे। महारिबा मियोय असि अखोइना थिदोकलगा
ꯆꯩꯔꯥꯛ ꯄꯤꯍꯧꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯊꯛꯇ ꯈꯨꯜ ꯑꯁꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯒꯗꯧꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥ ꯀꯥ ꯂꯥꯎꯗꯨꯅ ꯆꯦꯟꯅꯒꯗꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯅ ꯀꯅꯥꯅꯣꯅꯦ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯗꯅ ꯈꯛꯇꯣꯛꯂꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯔꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯈꯪꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯍꯩꯖꯔꯤꯕ ꯂꯦꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯉꯣꯟꯗ ꯄꯨꯟꯅ ꯁꯤꯟꯅꯔꯝꯂꯒ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯉꯔꯥꯡ ꯑꯃꯥꯏꯕ ꯖꯦꯗꯨꯀꯥꯏꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯎꯈꯤꯕ ꯉꯧꯇ꯭ꯔꯪ ꯐꯩꯗ꯭ꯔꯪ ꯇꯧꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯑꯗꯣ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄ ꯃꯤꯌꯥꯝ ꯄꯨꯟꯅ ꯄꯨꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯍꯧꯔꯤꯕ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯠ ꯅꯥꯟꯅ ꯋꯥꯔꯤ ꯇꯝꯂꯦ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯔꯦꯗꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯍꯟꯗꯛ ꯇꯧꯍꯩꯗ꯭ꯔꯕ ꯊꯕꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯧꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯣ ꯌꯥꯝꯅ ꯊꯨꯅ ꯈꯪꯗꯣꯛꯅꯕ ꯇꯧ ꯅꯤꯄꯥ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯐꯍꯟꯕꯤꯔꯝꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯅ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯉꯥꯎꯅ ꯐꯅ ꯅꯥꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯖꯦꯗꯨꯀꯥꯏꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯆꯤꯡꯈꯣꯡꯗ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯃꯍꯥꯛꯅ ꯎꯔꯨꯏ ꯍꯥꯏ ꯃꯗꯨꯗꯒꯤ ꯊꯕꯛ ꯑꯁꯦ ꯃꯊꯪ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯨꯕꯗ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡꯅ ꯀꯔꯤ ꯖꯦꯗꯨꯀꯥꯏꯅ ꯑꯃꯥꯏꯕ ꯑꯣꯏꯔꯒ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯃꯍꯥꯛꯅ ꯎꯔꯨꯕꯗꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯐꯩ ꯀꯅꯥ ꯂꯩ ꯆꯠꯂꯨ ꯑꯃꯥꯏꯕ ꯖꯦꯗꯨꯀꯥꯏ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯒꯤ ꯐꯝ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯖꯦꯗꯨꯀꯥꯏꯕꯨ ꯐꯥꯔꯨꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯖꯦꯗꯨꯀꯥꯏꯁꯨ ꯈꯨꯜꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯪꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯎꯈꯤꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯂꯝꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯉꯥꯎꯅ ꯐꯅ ꯅꯥꯟꯕ ꯃꯇꯝꯗ ꯈꯔ ꯊꯦꯡꯊꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯉꯥꯎꯍꯜꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯄꯥꯎ ꯇꯝꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯆꯤꯜꯍꯧꯗꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯖꯦꯗꯨꯀꯥꯏ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯎꯃꯪ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯈꯨꯜꯂꯥꯛꯄꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯖꯦꯗꯨꯀꯥꯏ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡꯅ ꯀꯔꯤ ꯂꯣꯠꯈ꯭ꯔꯕ ꯐꯩ ꯃꯥꯅ ꯂꯣꯠꯇꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯂꯣꯠꯄ ꯉꯝꯒꯅꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯒꯗꯕꯅꯤ ꯍꯦꯛ ꯐꯪꯕꯒ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯉꯣꯟꯗ ꯑꯩꯅ ꯇꯝꯒꯗꯕ ꯃꯍꯩꯁꯤꯡꯒꯤ ꯅꯨꯃꯤꯠ ꯊꯥꯈꯤꯕꯗꯣ ꯀꯨꯏꯁꯜꯂꯛꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯅꯉꯣꯟꯗ ꯑꯩꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯁꯤꯟꯅꯕꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡꯅ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯥꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯆꯠꯍꯧꯔꯒꯦ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯩꯁꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯅꯍꯥꯛꯀꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯒꯤ ꯃꯈꯥ ꯊꯪꯕ ꯑꯁꯤꯗ ꯅꯪꯅ ꯍꯤꯞꯄ ꯆꯟꯕ ꯌꯥꯝꯅ ꯄꯤꯛꯇꯛ ꯇꯧꯕ ꯀꯨ ꯃꯆꯥ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯀꯨ ꯑꯗꯨꯗ ꯅꯍꯥꯛ ꯑꯁꯦ ꯍꯤꯞꯂꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯩꯔꯤꯕ ꯂꯦꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯁꯦ ꯁꯤꯟꯅꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯨ ꯑꯃ ꯆꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯅꯥꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯀꯨ ꯑꯃ ꯆꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯥꯟꯁꯤꯟꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯀꯨ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯐꯔꯦ ꯆꯞ ꯆꯥꯔꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯕꯗꯨꯃꯛ ꯊꯣꯛꯂꯤ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯗꯦ ꯅꯈꯣꯏꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯅꯪꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈꯤꯒꯗꯕꯅꯤ
ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯂꯣꯟꯅ ꯌꯦꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯌꯦꯡꯂꯤꯕ ꯃꯤ ꯑꯗꯣ ꯈꯨꯗꯛꯇ ꯑꯍꯜ ꯂꯣꯏꯁꯤꯜꯗꯨꯅ ꯃꯃꯤꯠ ꯇꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯔꯣꯟ ꯃꯔꯤ ꯃꯊꯣꯡ ꯃꯔꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯉꯥꯎꯇ꯭ꯔꯪ ꯐꯩꯗ꯭ꯔꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯅ ꯀꯅꯥꯁꯨ ꯌꯦꯡꯕ ꯌꯥꯗꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯀꯤꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯊꯥꯏꯐꯨꯂꯥꯡ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯒꯤ ꯃꯈꯥ ꯊꯪꯕꯗꯨꯗ ꯀꯨ ꯑꯗꯣ ꯐꯖꯅ ꯊꯦꯟꯗꯨꯅ ꯊꯝꯂꯦ ꯀꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯏꯐꯨꯂꯥꯡ ꯍꯤꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯞꯍꯜꯂꯦ ꯑꯗꯨꯒ ꯀꯨ ꯑꯗꯨꯒꯤ ꯃꯊꯛꯇꯅ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯀꯨꯞꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯑꯉꯧꯕ ꯑꯃ ꯄꯥꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯏꯐꯨꯂꯥꯡꯗ ꯅꯍꯥꯛꯅ ꯂꯩꯋꯥ ꯑꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯇꯣꯛꯄꯁꯨ ꯌꯥꯔꯣꯏ ꯅꯍꯥꯛ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯈꯨꯜꯂꯥꯛꯄꯅꯤ ꯅꯇꯤꯛꯅ ꯊꯧꯅꯥ ꯂꯩꯅ ꯑꯩꯅ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯥꯏꯄꯨꯅꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯍꯦꯛ ꯂꯣꯏꯕꯗ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯀꯔꯤꯅꯣꯃ ꯑꯗꯨꯃꯛ ꯇꯧꯈ꯭ꯔꯒꯗꯕꯅꯤ ꯃꯗꯣ ꯈꯨꯗꯨꯝ ꯆꯟꯅꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯏꯐꯨꯂꯥꯡꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯊꯥꯏꯐꯨꯂꯥꯡꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯖꯦꯗꯨꯀꯥꯏꯗꯣ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯥꯏꯐꯨꯂꯥꯡꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯇꯧꯔꯤꯕꯗꯣ ꯂꯥꯞꯇꯛꯅ ꯖꯦꯗꯨꯀꯥꯏꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯖꯦꯗꯨꯀꯥꯏꯅ ꯍꯩꯁ ꯀꯔꯤꯅꯣ ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯨ ꯑꯃꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤ ꯑꯩ ꯈꯪꯉꯤ ꯉꯁꯤ ꯑꯩꯅ ꯉꯧꯇ꯭ꯔꯪ ꯐꯩꯇ꯭ꯔꯪ ꯇꯧꯍꯟꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯤꯡꯀꯠꯂꯛꯅꯕꯒꯤꯗꯃꯛ ꯕꯨꯠ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯃꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤ ꯑꯃ ꯑꯣꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯕꯨ ꯃꯅꯥꯛ ꯆꯪꯁꯤꯜꯂꯨꯔꯒ ꯊꯕꯛ ꯑꯁꯤ ꯂꯦꯞꯍꯟꯅꯅꯕꯒꯤꯗꯃꯛ ꯇꯧꯔꯨꯁꯤꯔꯥ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯖꯦꯗꯨꯀꯥꯏꯒꯤ ꯃꯁꯥ ꯑꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯃꯁꯥ ꯑꯗꯣ ꯏꯆꯣꯛ ꯆꯣꯛꯊꯕ ꯏꯇꯟ ꯇꯟꯊꯕ इखंग खंगौदर मसादो हनुसलकपदो तौरक्ली अदुमा तौरकपद जेदुकाइना मागिसिदी लेवा मंत्र पीनबगिदो माले मसिदी जेंगहैदबनी आइना येंगलुरिबासिदी सोरेदना मसि तिंकोक लाइकोकनबगिदमक आई याम थुना चलौथब याररो असमना खलगा जेदुकाइ परपरप अफम मदु थदोक्तुना चेलकले अदुगा लोकी इसिंग लेबा जगा अदुमता लाक्तुना इसिंग खरा लेवा खरा सोंदुना थक्चली अदुगा इसिंग अदुदा महाक उपसिंदुना मतम सांगना लैरी जेदुकाइदो सिरमगदब सनादा लिपनी महाक्ति आमाइबा अमा ओइबनिना मदुबु मतौ करना ngathokadagi haibase mahakna hana khangbanina mahakti ising kothi thiduna ising da luphoubadagi fahoribani nakal amadana kamdori thaifulang mahaki makok ado yamna kanna sikpa horoklei magi makok chiklakpa aduta khangba ngamdraduna thaifulang do kanna lauri khulakna lauri bado lekai kul aduda leiriba mipung khudimangna taribani करी तौरीब जानो खंगनिंगबना मयामदो लांगतकनरी येंबसु किनबना कनासु जेंगनदी सोमदा खुलाकपकी नुपी नुनांगदी लैब याद्रबनी मसगी मतुंग आमाइबी अदो तपना हिपथख्री अदुगा महागना लैवा अदो मुरुम मुरुम सोलगा थाइफुलांग धाइरकली चाइना खोल खांगु हौजिक थबक अस लोइसलकलबनी नाहाना मिकअप थोरकपददी आइसु लेरमनरोय अदुमना हायरगा अमाइबी अदुना थाइफुलांगदा महागना हेक खंगजा हैजब पुनमक अदो लोइनम पिथोकलमले मसिगी मतुंग अमाइबी अदो मफम मरु थादोक्तुना चटख्री थाइफुलांगदी चाइना खोल अदुना नामनख्रिदुना मसा अदो ज्ञान मांगख्री मदुगी मतुंग खुलांगप थाइफुलांगना ज्ञान तारकपददी नोंसु पुंगान ngalαμले थाइफुलांगना हगुलकपददी
ꯅꯣꯡꯉꯥꯜꯂꯝꯕꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯂꯣꯏꯔꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯥꯏꯐꯨꯜ ꯂꯥꯡꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ, ꯍꯥꯏꯕꯗꯤ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯥꯏꯕꯤ ꯑꯗꯨ ꯀꯗꯣꯝꯗ ꯆꯠꯈꯤꯕ, ꯀꯗꯥꯏꯗ ꯂꯩꯈꯤꯕ, ꯀꯔꯤ ꯑꯃꯠꯇ ꯑꯗꯨꯃꯛ ꯈꯪꯈꯤꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯏꯐꯨꯜ ꯂꯥꯡꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯌꯥꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯏꯐꯨꯜ ꯂꯥꯡꯁꯦ ꯃꯁꯥꯁꯦ ꯇꯌꯥꯡ ꯇꯁꯣꯏꯕ, ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯇꯥꯏꯕꯪ ꯃꯥꯂꯪꯄꯥꯜ ꯑꯁꯤ ꯑꯣꯟꯅꯔꯕ ꯖꯥꯠꯂꯥ, ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯥꯂꯪꯄꯥꯜ ꯑꯃꯗꯒ ꯂꯩꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯅꯨꯅꯥꯡꯗꯣ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ "ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯁꯥ ꯑꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯪꯉꯛꯄꯗꯧꯕ ꯇꯧꯔꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯅ "ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯩꯒꯤ ꯏꯁꯥꯁꯦ ꯇꯌꯥꯡ ꯇꯁꯣꯏ, ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯇꯧꯏ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯦ ꯑꯩꯅ ꯊꯣꯛꯄ ꯉꯥꯛꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯍꯨꯝ ꯄꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯣꯠꯈ꯭ꯔꯕ, ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯑꯃꯥꯏꯕ ꯖꯦꯗꯨꯀꯥꯏ, ꯃꯍꯥꯛ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯛꯀꯗꯧꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯉꯣꯟꯗ ꯐꯪꯉꯝꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯁꯛꯇꯤ ꯑꯃ ꯐꯪꯈꯤꯒꯗꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯕꯨ ꯃꯥꯡꯍꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯒꯅꯤ, ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯄꯤꯛ ꯊꯜꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯀꯣꯏꯊꯤ ꯊꯤꯗꯣꯛꯂꯒ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯅꯪꯂꯒꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯊꯕꯛ ꯑꯩ ꯆꯠꯊꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯤ ꯑꯃꯕꯨ ꯑꯣꯏꯔꯤ ꯂꯩꯔꯤꯕ ꯅꯆꯥ ꯅꯅꯥꯏꯁꯤꯡ ꯑꯁꯤꯒ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯇꯥꯟꯅꯔꯒ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯁꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯅ ꯍꯦꯛꯇꯃꯛ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯅꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯈꯨꯜꯂꯥꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯖꯦꯗꯨꯀꯥꯏꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯍꯧꯕꯤꯖꯤꯟꯅ ꯄꯤꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛꯅ ꯐꯪꯉꯝꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯩꯁꯥꯜ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯣ ꯑꯣꯜꯂꯒꯦ ꯈꯟꯗꯨꯅ ꯊꯧꯔꯥꯡ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯩꯁꯥꯜ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯦ ꯑꯣꯟꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯒ ꯃꯗꯨꯕꯨ ꯀꯣꯛꯍꯟꯅꯤꯡꯂꯕꯗꯤ ꯃꯉꯣꯟꯗ ꯌꯥꯝꯂꯕ 8 ꯁꯦꯟꯖꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯒꯤ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯖꯦꯗꯨꯀꯥꯏꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯖꯦꯗꯨꯀꯥꯏ ꯆꯤꯡꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯂꯝꯂꯛꯀꯤ ꯁꯥ ꯀꯌꯥ ꯑꯃ ꯐꯥꯔꯒ ꯊꯦꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯁꯤꯒꯦ, ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯜꯂꯔꯤ꯫ ꯁꯣꯝꯗꯁꯨ ꯑꯗꯨꯃꯉꯥꯏ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯜ ꯂꯥꯡꯗꯣ ꯖꯦꯗꯨꯀꯥꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯁꯤꯒꯦ, ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯊꯥꯏꯐꯨꯜ ꯂꯥꯡ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯩ ꯇꯤꯛꯇꯨꯅ ꯋꯥ ꯇꯥꯟꯅꯔꯒ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯖꯦꯗꯨꯀꯥꯏꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯥꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯨꯜꯂꯥꯛꯄꯗꯨꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ "ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯄꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯆꯠꯇꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯕꯨꯔꯥ ꯑꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯕ ꯃꯥꯜꯂꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯜ ꯂꯥꯡꯅ ꯅꯠꯇꯦ, ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯣꯠꯂꯒ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯗꯧꯔꯤ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯤꯡꯈꯨꯜ ꯂꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥ ꯑꯃꯅ ꯈꯣꯡꯈꯤꯕꯒꯤ ꯃꯑꯣꯡꯗ
ꯌꯥꯝꯅ ꯀꯟꯅ ꯅꯤꯟꯕ ꯃꯈꯩ ꯈꯣꯡꯂꯛꯂꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯤꯄꯥꯏ ꯊꯄꯥꯏꯔꯦ꯫ ꯑꯃꯥꯏꯕ ꯊꯥꯏꯐꯨꯂꯥꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯏꯄꯥ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯩꯈꯣꯏꯅ ꯆꯤꯡ ꯀꯥꯕ ꯃꯇꯝꯗ ꯈꯣꯡꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯨꯜꯂꯥꯛꯄꯅ "ꯃꯗꯨꯒꯤ ꯆꯤꯡ ꯑꯗꯨꯗ ꯑꯁꯤꯒꯨꯝꯂꯕ ꯁꯥꯁꯤꯡꯁꯦ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯕꯨ ꯑꯁꯤꯒꯨꯝꯂꯕ ꯁꯥ ꯑꯁꯤ ꯑꯣꯟꯊꯣꯛꯂꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯈꯥꯗ ꯇꯝꯕ ꯂꯥꯛꯄ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯁꯥ ꯑꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯍꯥꯟꯅ ꯍꯥꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ "ꯑꯣ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯇꯝꯕꯤꯔꯤꯕꯗꯨꯗꯤ ꯁꯥ ꯑꯗꯨ ꯑꯣꯟꯅꯅꯕꯒꯤ ꯑꯣꯏꯔꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡꯅ "ꯃꯥꯅꯤ, ꯁꯥ ꯑꯗꯣ ꯑꯣꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛ ꯁꯥ ꯑꯁꯦ ꯈꯣꯡꯕ ꯍꯧꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯒꯅꯨꯀꯣ"꯫ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯇꯨꯃꯤꯟ ꯂꯣꯏꯅꯃꯛ ꯂꯩꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯖꯦꯗꯨꯀꯥꯏꯅ ꯑꯣꯜꯂꯕ ꯆꯥꯎꯔꯕ ꯀꯩꯁꯥꯜ ꯑꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯀꯩꯁꯥꯜ ꯃꯌꯥꯝ ꯑꯃ ꯊꯥꯏꯐꯨꯂꯥꯡꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯊꯥꯏꯐꯨꯂꯥꯡꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯖꯦꯗꯨꯀꯥꯏꯒ ꯂꯣꯏꯅꯔꯛꯂꯤꯕ ꯀꯩꯁꯥꯜꯁꯤꯡ ꯑꯗꯨꯗ ꯖꯦꯗꯨꯀꯥꯏꯅ "ꯅꯈꯣꯏ ꯌꯨꯝ ꯑꯁꯦ ꯀꯣꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯒꯗꯧꯔꯤꯕ ꯊꯥꯏꯐꯨꯂꯥꯡ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯃꯅꯨꯡꯗ ꯍꯟꯈꯤꯒꯗꯕꯅꯤ꯫ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯑꯃ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯄꯥꯡꯒꯜ ꯍꯥꯞꯀꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯣꯟꯊꯔꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯄꯥꯎꯇꯥꯛ ꯄꯤꯔꯕ ꯃꯇꯨꯡꯗ ꯖꯦꯗꯨꯀꯥꯏꯅ ꯑꯣꯜꯂꯕ ꯀꯩꯁꯥꯜꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡꯒꯤ ꯌꯨꯝ ꯑꯗꯣ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯏꯐꯨꯂꯥꯡꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯏꯐꯨꯂꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯨꯀꯥꯏꯅ "ꯑꯣ, ꯁꯤꯗ ꯂꯩꯔꯦꯗꯅ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯏꯐꯨꯂꯥꯡꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯖꯦꯗꯨꯀꯥꯏꯅ ꯆꯤꯛꯊꯠꯇꯨꯅ ꯍꯥꯏꯗꯠꯂꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯣ ꯆꯤꯛꯊꯠꯂꯕꯅꯤꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯊꯥꯏꯐꯨꯂꯥꯡ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯦꯗꯨꯀꯥꯏ ꯍꯧꯖꯤꯛꯇꯤ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡ ꯍꯥꯠꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯏ ꯀꯩꯁꯥꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯨꯀꯥꯏꯅ ꯑꯉꯛꯄ ꯑꯃ ꯎꯔꯤ꯫ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯖꯦꯗꯨꯀꯥꯏꯅ ꯆꯪꯂꯨꯔꯤꯕ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡꯒꯤ ꯌꯨꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯀꯔꯤ ꯑꯃꯠꯇ ꯈꯦꯠꯅꯗꯕ ꯌꯨꯝ ꯑꯃ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯋꯥꯔꯛꯇ ꯂꯩꯍꯧꯔꯤꯕꯗꯣ ꯖꯦꯗꯨꯀꯥꯏꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯗꯨꯀꯥꯏ "ꯀꯔꯤꯅꯣꯅꯦ, ꯌꯨꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯌꯨꯝ ꯑꯃꯁꯨ ꯃꯅꯤꯡꯂꯣꯝꯗ ꯂꯩꯍꯧꯔꯤꯕꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯍꯧꯒꯠꯅꯔꯛꯄꯗꯒꯤ ꯖꯦꯗꯨꯀꯥꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯤꯡꯅꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯅꯨꯡꯒꯤ ꯎꯃꯪ ꯋꯥꯃꯪ ꯑꯗꯨꯗ ꯃꯈꯣꯏ ꯆꯣꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯖꯦꯗꯨꯀꯥꯏ ꯇꯨꯃꯤꯟꯅ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯎꯁꯥꯗ ꯐꯝꯂꯒ "ꯀꯔꯤꯅꯣꯗ, ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡꯒꯤ ꯌꯨꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯌꯨꯝ ꯑꯃ ꯃꯅꯤꯡꯗ ꯂꯩꯍꯧꯔꯤꯕꯗꯨꯗ ꯀꯅꯥꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯩꯅ ꯈꯨꯜꯂꯥꯛꯄ ꯊꯥꯏꯐꯨꯂꯥꯡꯅꯤ ꯈꯟꯗꯨꯅ ꯍꯥꯠꯂꯨꯔꯤꯕꯗꯨ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯖꯥꯠꯂꯥ? ꯑꯣꯏꯈꯤꯕꯅꯤꯗ, ꯑꯩꯕꯨ ꯃꯨꯟꯅꯗꯤ ꯌꯦꯡꯍꯧꯕꯅꯤꯗ"꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯃꯔꯥꯡ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯑꯔꯥꯞꯄꯗ ꯇꯥꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯦꯗꯨꯀꯥꯏ ꯆꯤꯡꯅꯨꯡ ꯈꯔ ꯍꯟꯖꯤꯟꯅ ꯂꯣꯠꯇꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯏꯐꯨꯂꯥꯡ ꯌꯨꯝ ꯑꯃꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯋꯥꯃꯟꯇꯅ ꯁꯦꯝꯂꯤꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯒ "ꯑꯣ, ꯑꯩꯅ ꯈꯟꯕꯗꯨꯃꯛ ꯆꯨꯝꯂꯦꯗꯅ꯫ ꯐꯩ, ꯈꯪꯒꯅꯤ"
ꯍꯌꯦꯡꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯖꯦꯗꯨꯀꯥꯏꯗ ꯈꯪꯍꯟꯕ ꯇꯥꯔꯤ ꯑꯩꯁꯦ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯈꯨꯜꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯈꯪꯍꯜꯂꯒꯦ ꯈꯪꯒꯅꯤꯗꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯏꯐꯨꯂꯥꯡꯁꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯥꯟꯅꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ